Hello everyone, welcome back to my new video. Asidi mugang video matre. Akta da vlog to ninga ba. Da ngaya ko running ta kanya ba. Running gi jeng halage ado mayam aina tha ni mamang de 12 fail jeng ya ba. Ado loraga 12 fail jeng lo tha ni loraga yakta ma motivate la ya ba. Ai kenom di oida ja ro ya na ado 12 fail jeng loi baga aina nongalaga dum ai like pa ba hore ba. Government exam gi prepare to ba hore. Ado loraga huina chelisin. Say hi everyone. Hi bro ni. Ông hi bro, hi bro. ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯆꯦꯟꯕ ꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯋꯥꯗ ꯁ꯭ꯄꯤꯗ ꯕ꯭ꯔꯦꯀꯔꯁꯤꯒꯩ ꯆꯤꯡ ꯃꯊꯛꯇ ꯀꯥꯗꯣꯏꯅꯅꯦ ꯑꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯅꯦꯕ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯝ ꯍꯥꯏꯔꯗꯅ ꯆꯦꯜꯂꯣ ꯊꯦꯡꯅꯗꯅꯤ ꯒꯨꯔꯨ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯁꯤꯒ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤ ꯋꯥꯔꯝ ꯑꯞ ꯇꯧꯔꯤ ꯕꯨꯡ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯃꯃꯤꯡ ꯑꯅꯤ ꯁꯨꯏꯀꯣ ꯑꯗꯣ ꯃꯃꯤꯡ ꯑꯃꯗꯤ ꯄꯟꯕꯤꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯀꯂꯥꯃꯨ ꯍꯥꯏꯔ ꯈꯪꯅꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯣ ꯁꯤꯅ ꯀꯂꯥꯃꯨ ꯕꯟꯙꯨ ꯁꯤꯅ ꯃꯅꯥꯎ ꯂꯩꯔꯦ ꯍꯧꯔꯒꯦ ꯁꯤꯒꯩ ꯍꯣꯏ ꯃꯥꯖꯥꯡ ꯆꯦꯟꯈ꯭ꯔꯦ ꯁꯤꯗꯤ ꯋꯥꯔꯦ ꯑꯩꯈꯣꯏ 15 ꯃꯤꯅꯤꯠꯇꯀꯣ 15 ꯃꯤꯅꯤꯠꯇ 3.2 ꯆꯦꯜꯂꯤꯅꯦꯕ 15 ꯑꯩ ꯇꯥꯏꯃꯔ ꯊꯝꯃꯤ ꯏꯁ ꯊꯕꯛ ꯄꯣꯛꯈꯥꯏꯔꯦ ꯇꯧꯏꯕꯣ ꯑꯗꯨꯅꯤ ꯊꯕꯛ ꯐꯪꯅꯕ ꯇꯧꯕ ꯆꯦꯟ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯅꯦ ꯀꯩꯅꯣ इस थबक से फंगनी आने फमुंग खलदी जाद्रे एटलीस्ट ट्राई तौता है ट्राई तौर फंगदी फंगे फंगदी तो कैसे लेते कायदा मसा से चेल लोरगने पूरा फ्रेश ओइरे होजे चेन मांगे नुंगाइतेबा ngasi haidi akoi nungdin tumdrane adu loragadi is ai chening de hawgat loragadi samai haire hawde kon chen loragadi is wakal ga is ai ngasi kainam di improve oire ana do ai khalle aba adun mafam jang fado jang